Hi mayam, ai mulak chere, ai channel sida nauna thengnabiba isna yauragadi ai channel jibu nungsibiduna subscribe tawbiramu mayam. Mayam tu imanabagi mamana yongchak thabiraine sahi amagi chanaba haiduna mamana mamangdasu mamana tharakhibada aina hawi ena haibako adugi mamana nungsidana yongchak tharaine mayam sigi akangbajina yongchak chahumne mayam aduga sidagi yongchak asoibaje singju chanaba sina yangkhai mayam ko adu mayam tu sije akhoi mayam sije kainoni phajana khelaba matungda mu phutoaga kangaline mayam ko sije adoidi mahauje mayam ko akhoi direct khelaga kangan babudi sumaina phutlaga kangan baje sina akhoi fresh ki mahaudo aduga chap manana haudo ko mayam ko asina di kuina ju thamba ya do mayam ko adugine mamazu ahanju yamna phana oire aduga mayam sije tu local gi akhoi farm da thaba yongchang adu mamana singine mayam ko hauba ina hawi haibdo mamana thawaina singine maruju yam tongu phajabne mayam tu sije mayam sije di mayam tham da lokthok sagya ai ko mayam mayam sim ta ka gam ta yenge mayam ai ko no ulakke o mayam tu si na yongcha to pa makhan atopa yongcha makhan si sina amuk haude ni mayam maru ga je ko lawe sahi amadi mayam lem pan na dum chaba kunarani mayam mamado hanju yamna oire aije apokpa macha natraju apokpa macha dongna kaiguma ma leibada atek anoma yolakpada adagi hauba oigera tolakpa oigera adum pijan ningbagi adum aina haidraju mamana adum thabire memory oinabana maya ai namja hobane imanabagi mamado hanju yam oire adu mayam masasing pijaningbagi da chobo hoi babi hoi da tawraga farm da kuti thelaga singaga thabiraine mayam nungsidra yango mayam haidi pungning yang nungsi mayam ai marakta sigi yongchakse irolaga video ina thagatsarake aduga sigi singju sunaba yongchakseju phajana singju suraga marakta adum ai thagatsarake aduga atopaju thangna chanaba item kya su adum yauroi adu uchadre mayam aina yongchak sika uchare mayam mathangda ai video ina phajana thong thaga ai thagatsarage mayam sigidi loijarage